ꯄꯥꯏꯈꯣꯝꯕꯒ ꯂꯣꯌꯥꯒꯅ ꯃꯥꯔꯁꯟꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯧꯕ ꯌꯥꯕ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯣꯏ ꯈꯔ ꯃꯐꯝꯁꯤꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯃꯛꯇꯤ ꯆꯠꯄ ꯌꯥꯔꯣꯏꯗꯕꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯕꯅꯤ꯫ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯁꯤꯔ ꯍꯥꯏꯅꯁꯨ ꯈꯟꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯣꯏꯅ ꯈꯪꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯇꯔꯥꯏ ꯌꯥꯒꯗꯕ ꯊꯕꯛ ꯅꯠꯇꯕꯅ ꯃꯀꯣꯛ ꯁꯥꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯐꯤꯕꯝꯁꯦ ꯌꯧꯁꯤꯜꯂꯛꯂꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯍꯥꯏꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯃꯥꯔꯁꯟꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯂꯒ ꯀꯩꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯕꯅ ꯐꯩ꯫ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗꯕꯅ ꯍꯌꯦꯡ ꯍꯥꯏꯅ ꯆꯣꯟꯊꯈ꯭ꯔꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦꯅ ꯁꯠ ꯆꯠꯁꯤꯟꯕ ꯍꯥꯏꯕꯁꯤꯕꯨ ꯁꯤꯔꯁꯨ ꯆꯪꯂꯁꯨ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯉꯝꯅꯤ ꯍꯥꯏꯅ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯂꯣꯌꯥ, ꯄꯥꯡꯗꯕ ꯁꯣꯟꯊꯕ ꯅꯠꯇ ꯎꯠꯂꯛꯀꯅꯨ꯫ ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯅꯪ ꯇꯨꯡꯍꯟꯒꯤ ꯈꯜꯂꯛꯂꯕ꯭ꯔꯥ? ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯄꯥꯏꯈꯣꯝꯕ, ꯋꯥꯈꯜ ꯈꯟꯕ ꯑꯃ ꯆꯪꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯃꯥꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄꯥꯟꯗꯝꯅꯤ꯫ ꯌꯦꯛꯅꯕ ꯈꯨꯗꯤꯡ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯉꯥꯏꯔꯛꯄ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯌꯧꯔꯕꯅꯤ꯫ ꯃꯥꯔꯁꯟꯕꯨ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅꯕ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤꯀꯣ꯫ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯕꯒꯤ ꯐꯕꯅꯤ꯫ ꯅꯠꯂꯝꯗ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯛꯅ ꯆꯤꯡꯁꯤꯜꯂꯨꯕꯁꯦ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯛꯏ꯫ ꯅꯨꯄꯤꯁꯤꯒ ꯂꯩꯔꯕꯗꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯄꯪ ꯄꯪꯊꯕꯒꯨꯝ ꯃꯥꯡꯗ ꯂꯥꯟꯖꯥꯎ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯥ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯞꯅꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥꯍꯧꯕ ꯆꯥꯛꯍꯧꯕꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯒꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯅꯤ꯫ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ꯫ ꯂꯣꯌꯥ, ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯂꯣꯌꯥꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯇꯨꯃꯤꯟ ꯂꯩꯕꯗ ꯇꯥꯔꯦ꯫ ꯅꯍꯥꯟꯁꯨ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯒꯗꯕ ꯁꯝꯅꯥꯗ ꯂꯤꯠꯄꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯥꯔꯁꯟꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ꯫ ꯃꯥꯔꯁꯟꯗꯨ ꯂꯩꯁꯤꯍꯦꯟꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ, ꯀꯅꯥꯅꯣ ꯌꯥꯝꯕꯣ? ꯄꯥꯏꯈꯣꯝꯕꯅꯦ, ꯑꯝꯇ ꯄꯥꯏꯒꯦꯀꯣ꯫ ꯃꯥꯔꯁꯟ ꯉꯔꯥꯡꯒꯤ ꯃꯅꯤꯟꯗꯨ ꯈꯪꯕꯅ ꯂꯩꯁꯤꯍꯦꯟꯕꯤꯗꯩ ꯈꯔ ꯍꯟꯗꯣꯛꯂꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯦ꯫ ꯄꯥꯏꯈꯣꯝꯕ, ꯑꯔꯨꯕ ꯀꯩ ꯄꯥꯎ ꯂꯩꯔꯒꯦ? ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯀꯪꯂꯥꯗ ꯑꯉꯥꯡꯈꯩꯒ ꯂꯩꯌꯦ꯫ ꯑꯝꯇ ꯊꯨꯅ ꯍꯜꯂꯛꯑꯣ, ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯗꯧ ꯂꯩꯔꯦ ꯅꯪꯒ꯫ ꯍꯣꯏ, ꯑꯩ ꯉꯥꯛ ꯂꯩꯔ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯉꯥꯛ ꯂꯩꯔꯒ ꯌꯥꯔꯣꯏ ꯑꯥꯔꯀꯦ, ꯍꯧꯖꯤꯛ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ꯫ ꯌꯨꯝꯗ ꯂꯥꯛꯑꯣ, ꯑꯗꯨꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯁꯤ, ꯐꯣꯟꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ, ꯑꯩ ꯑꯉꯥꯡ ꯊꯝꯂꯝꯃꯒ ꯂꯥꯛꯑꯒꯦ꯫ ꯃꯥꯔꯁꯟ ꯐꯣꯟꯗꯣ ꯀꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ, ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯌꯥꯝꯕꯣ? ꯄꯥꯏꯈꯣꯝꯕꯗꯣ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ꯫ ꯂꯣꯌꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯑꯩꯒ ꯑꯝꯇ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯛꯄ꯫ ꯑꯣ, ꯑꯗꯨꯗꯤ ꯌꯥꯝꯃꯨꯡꯁꯨ ꯍꯜꯂꯣ, ꯑꯩꯁꯨ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯒꯦ꯫ ꯌꯥꯅꯤ, ꯑꯩ ꯌꯨꯝ ꯐꯥꯎꯗꯤ ꯅꯪ ꯗ꯭ꯔꯣꯞ ꯇꯧꯔꯝꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯁꯥꯁꯦ ꯂꯩꯇꯥꯗꯦ꯫ ꯊꯣꯛꯑꯁꯤ꯫ ꯃꯥꯔꯁꯟꯒ ꯂꯩꯁꯤꯍꯦꯟꯕꯤꯒꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯅꯣꯡꯃꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯣꯏ ꯑꯅꯤꯈꯛ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯀꯥꯏꯗꯨꯗꯤ ꯁꯨꯛꯐꯪ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯐꯣꯟꯗ ꯁꯥꯟꯅꯕꯗꯣ ꯅꯠꯇꯅ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯊꯧꯕ ꯍꯧꯔꯦ꯫ ꯃꯥꯔꯁꯟꯅ, ꯑꯕꯦꯝꯃ, ꯑꯩꯁꯨ ꯁꯤꯗꯩꯗꯤ ꯊꯕꯛꯀꯤ ꯀꯩꯒꯤ ꯏꯆꯤꯟ ꯆꯤꯜꯂꯅꯤ꯫ ꯅꯪꯗꯣ ꯌꯦꯡꯗꯤ ꯌꯦꯡꯁꯤꯟꯅꯤ ꯍꯥꯏꯔꯁꯨ, ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯔꯒ ꯂꯩꯌꯨꯀꯣ꯫ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤ꯫ ꯕꯕꯥꯁꯨ ꯍꯌꯦꯡ ꯊꯣꯛꯂꯛꯀꯅꯤꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯉꯁꯥꯏ ꯍꯥꯏꯔꯛꯑꯦ ꯌꯥꯝꯕꯣ꯫ ꯑꯩꯅ ꯎꯗ꯭ꯔꯦꯅ ꯁ꯭ꯀꯨꯜꯗ ꯉꯥꯎꯁꯤꯟꯅꯔ ꯂꯩꯅꯨꯀꯣ꯫ 11ꯅꯦꯅ ꯂꯥꯏꯊꯣꯛꯀꯅꯨ꯫ ꯅꯁꯥꯅ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯧꯀꯣ꯫ ꯃꯤ ꯄꯨꯟꯕ ꯂꯥꯡꯕ ꯍꯥꯏꯗꯨꯗꯤ ꯀꯣꯟꯅ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏ꯫ ꯌꯥꯝꯕꯨꯡꯅꯁꯨ ꯃꯇꯝ ꯆꯥꯅ ꯄꯨꯕꯤꯅꯤ꯫ ꯍꯣꯏ ꯌꯥꯝꯕꯨꯡ, ꯑꯗꯣ ꯊꯕꯛꯅ ꯌꯥꯗꯦ ꯆꯤꯜꯂꯦꯅ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯕꯗꯣ ꯇꯧꯅꯨꯀꯣ꯫ ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯛꯅꯤꯕ꯫ ꯍꯣꯏꯕ, ꯌꯥꯝꯕꯨꯡ ꯅꯥꯔꯣꯏ ꯁꯤꯖꯥ꯫ ꯃꯤꯡꯒꯧꯗꯨꯅꯔꯥ ꯋꯥꯉꯥꯡꯗꯨꯅꯔꯥ ꯏꯀꯥꯏꯕꯅ ꯂꯩꯇꯦꯡ ꯑꯣꯏꯖꯕꯤ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯉꯥꯡꯁꯤꯟꯈꯤ꯫ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯥꯔꯁꯟꯁꯨ ꯌꯧꯔꯝꯗꯥꯏꯗ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯂꯞꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯥꯁꯨ ꯀꯔꯤꯒꯤꯗꯤ ꯈꯪꯗꯅꯤ,
ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯇꯟꯖꯥ ꯉꯥꯏꯕꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯕꯦꯝꯃ, ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ? ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯆꯥꯡꯌꯦꯡ ꯑꯃꯅ ꯏꯕꯥꯅꯤꯕꯨ ꯃꯐꯝ ꯈꯪꯗ ꯃꯇꯝ ꯈꯔ ꯂꯥꯞꯅꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯒꯗ꯭ꯔꯥ? ꯂꯩꯁꯦꯍꯦꯟꯕꯤ ꯃꯥꯔꯁꯟꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯝꯕꯨꯡꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ, ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯒꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯜꯂꯤ, ꯇꯤꯡꯈꯪ ꯇꯨꯝꯕꯧꯇꯅ ꯊꯜꯂꯤ꯫ ꯑꯗꯨꯅ ꯅꯪꯕꯨ ꯆꯩꯅꯥ ꯐꯪꯈꯤꯗ꯭ꯔꯥ ꯋꯥꯗꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯅ ꯅꯐꯝꯗ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯃꯇꯥꯡꯅ ꯇꯟꯖꯥꯅ ꯌꯥꯗꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯍꯛꯆꯥꯡꯈꯛꯅꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯄ, ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯕꯦꯝꯃ, ꯃꯤꯒꯤ ꯆꯤꯔꯣꯜ ꯇꯥꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏ ꯍꯣꯡꯕꯤꯔꯝꯒꯅꯨꯀꯣ꯫ ꯑꯌꯥꯕ ꯃꯥꯁꯨ ꯄꯤꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ꯫ ꯃꯥꯔꯁꯟꯁꯨ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯃꯌꯨꯝꯗ ꯊꯝꯂꯝꯗꯨꯅ ꯒꯥꯔꯤꯗꯨ ꯏꯁꯄꯤꯠ ꯀꯟꯇꯛꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯔꯁꯟ ꯆꯠꯈꯤꯕꯒꯅꯤ ꯂꯩꯁꯤꯍꯦꯟꯕꯤꯗ ꯊꯣꯏꯍꯦꯟꯕꯤꯒꯤ ꯀꯣꯜ ꯂꯥꯛꯄꯗꯣ꯫ ꯍꯜꯂꯣ ꯚꯥꯏ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯊꯣꯡꯒꯥꯟꯗ ꯂꯩꯌꯦ, ꯃꯅꯨꯡ ꯆꯪꯒꯦ ꯇꯧꯔꯤ꯫ ꯆꯪꯂꯝꯈꯤꯅꯨ, ꯑꯩ ꯂꯝꯕꯤꯗ ꯂꯥꯛꯏ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯀꯩ ꯂꯩꯒꯦ? ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ? ꯋꯥꯔꯤ ꯀꯣꯟꯁꯦ, ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯧꯔꯛꯂꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯍꯦꯟꯕꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯃꯟꯕꯗꯒꯤ ꯊꯣꯏꯍꯦꯟꯕꯤꯅ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯗꯣ꯫ ꯍꯦꯟꯖꯥꯊꯣꯏꯕꯤꯗꯣ ꯋꯥꯡꯂꯦꯝꯕꯅ ꯄꯝꯂꯨꯕꯗꯩ ꯀꯞꯄ ꯇꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯔꯁꯟꯒꯤ ꯃꯈꯣꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ, ꯄꯄꯥ, ꯄꯄꯥ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ, ꯑꯩ ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ ꯄꯄꯥ꯫ ꯑꯉꯥꯡꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯕꯨ ꯀꯣꯟꯈꯠꯂꯦ꯫ ꯏꯆꯥꯊꯣꯏꯕꯤ, ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯁꯦꯕ ꯏꯆꯥꯊꯣꯏꯕꯤ ꯋꯥꯔꯅꯤꯌꯦ꯫ ꯃꯃꯥ, ꯑꯩ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ, ꯑꯩ ꯃꯣꯏꯒ ꯂꯩꯅꯤꯡꯗꯦ꯫ ꯑꯩ ꯄꯄꯥ ꯃꯃꯥ ꯅꯠꯇꯕ ꯀꯅꯥꯝꯇ ꯄꯄꯥ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯃꯃꯥ, ꯄꯄꯥ ꯈꯥꯝꯃꯣ꯫ ꯃꯥꯔꯁꯟꯗꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯕꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯑꯉꯥꯡꯗꯣ ꯊꯣꯏꯍꯦꯟꯕꯤꯗ ꯄꯤꯁꯜꯂꯝꯗꯨꯅ ꯃꯥꯔꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯖꯕꯅꯤ꯫ ꯃꯥꯔꯁꯟ ꯋꯥꯏꯟ ꯕꯣꯇꯜ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃ ꯂꯧꯔꯒ ꯃꯈꯨꯝ ꯍꯥꯡꯅꯕ ꯇꯧꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯕꯣꯇꯜꯗꯨ ꯃꯨꯟꯗꯨꯅ, ꯌꯥꯝꯕꯣ, ꯁꯤ ꯇꯧꯒꯅꯨ꯫ ꯃꯥꯔꯁꯟ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯈ꯭ꯔꯦ, ꯃꯃꯥꯏ ꯑꯅꯤꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯟꯗꯨꯅ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯥꯔꯁꯟꯒꯤ ꯃꯥꯡ ꯑꯣꯏꯔ ꯐꯝꯊꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯌꯥꯝꯕꯨꯡꯒꯤ ꯑꯩ ꯂꯩꯌꯦ, ꯁꯦ ꯌꯥꯝꯕꯨꯡꯒꯤ ꯑꯩ ꯂꯩꯁꯤꯗꯤ, ꯌꯥꯝꯕꯨꯡꯒꯤꯗꯤ ꯑꯕꯦꯝꯃ ꯂꯩꯁꯤꯗꯤ꯫ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯕꯦꯝꯃ, ꯃꯌꯥꯝꯁꯦ ꯃꯪꯅꯤ ꯍꯥꯏꯌꯨꯕ, ꯁꯦ ꯃꯪꯅꯤ ꯍꯥꯏꯌꯨ꯫ ꯏꯆꯥꯊꯣꯏꯕꯤꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕꯗꯨꯁꯨ ꯃꯪꯂꯥꯅꯤ ꯍꯥꯏꯌꯨ꯫ ꯃꯤꯀꯨꯞꯁꯤꯁꯨ ꯑꯩꯒꯤ ꯃꯪ ꯑꯣꯏꯍꯜꯂꯣ꯫ ꯑꯩ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯀꯔꯝ ꯈꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩ ꯏꯆꯥꯊꯣꯏꯕꯤꯒꯤ ꯃꯤꯀꯞ ꯈꯣꯜꯗꯣ ꯇꯥꯗꯨꯅ ꯂꯩꯕꯁꯨ ꯉꯝꯗꯤꯌꯦ꯫ ꯊꯃꯣꯏ ꯀꯟꯕ ꯁꯥꯗꯨꯅ ꯃꯥꯕꯨ ꯏꯟꯊꯣꯛꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯁꯦ? ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯗ ꯃꯥꯕꯨ ꯃꯁꯛ ꯇꯥꯛꯂꯨꯕꯁꯦ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯏꯄꯥꯞ ꯂꯩꯕꯅꯅꯣ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯕꯁꯦ? ꯑꯩ ꯆꯣꯛꯊꯔꯦ ꯑꯕꯦꯝꯃ, ꯌꯥꯝꯕꯨꯡꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯥꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯗꯨ ꯅꯠꯇꯕ ꯃꯥꯒꯤꯁꯨ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯑꯉꯥꯡꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯔꯛꯄꯗꯤ ꯃꯥꯒꯤꯁꯨ ꯃꯇꯤꯛ ꯑꯣꯏꯗꯕꯅ, ꯅꯨꯄꯥ ꯃꯥꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯕꯁꯤ ꯈꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯕꯅ ꯅꯨꯄꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯣꯏꯗꯣꯏꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯁꯦꯕ꯫ ꯌꯥꯝꯕꯣ, ꯆꯠꯂꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯂꯥꯛꯑꯣ, ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯁꯤ꯫ ꯌꯥꯝꯕꯨꯡꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ, ꯑꯩꯗꯤ ꯌꯥꯝꯕꯨꯡꯒꯤ ꯅꯊꯥꯗ ꯁꯨꯝ ꯂꯩꯗꯣꯏꯅꯦ꯫ ꯂꯥꯛꯑꯣꯕ ꯌꯥꯝꯕꯣ꯫ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ, ꯌꯥꯝꯅ ꯇꯥꯊꯤꯕ ꯃꯤꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯥꯔꯁꯟꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯇꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯏ꯫ ꯅꯨꯄꯥꯗꯣ ꯁꯦꯡꯅ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯅꯨꯄꯤꯗꯨꯗ ꯃꯃꯥꯒꯤ ꯋꯥꯔꯤꯗꯨꯃ ꯂꯤꯗꯨꯅ ꯍꯦꯟꯅ ꯃꯩꯁꯥ ꯂꯥꯡꯍꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯏ꯫
Ka yaubaganꯤ uriba mataudu ubada Marsan leisihenbigi makutu kanthokduna chensingi khonjel hauna icha thoibi oiramliba mataudu ubada lawai satkhe nupado ningthi wanglimba anidi maralna mapot pharaba misakum angangdubu sokluba sungamda biroinaba mityengna yengduna lepli Marsan angangdubu konkhatuna khanglawlawrai chatkro sida tanabro moina angangsibu agi khutagi munnabu hotnariba ipa ichagi maribu thatatnaba kanana susinbi yaroi mafamse thatokduna thuna chatkibana noi khudingmaki afabo oini phathariba asawbagi pankeisina lankrabadi nakhoi amamamta oina chingthokduna aina hatkani somdana numidang wairamdudani yahenbina dada haune behem hi se tongningbra nangbo tongningi hi tonglaga ipak iyai sidagi dadana tharo thambal singse heklaga aingonda bibiyo bithoke aigi thawaina hairagabo dada aise nungshibra yamna nungshi nungsi yahenbi mangagi pambom nanga tharaktuna aibo khyam nungshibagi hayuba ngasidi dadagi chinbaldagi aibo nungshibagi saithaduna haibado hanjin hanjin taningi behem dadana nangmu nungshibade changdamnaba yaba posak natraga wahi amata leite thawai sidagi henasu aina nangmu nungshibagidama dadana tawba ngamloidabasu leite malem sinba thongna chairiba nungshiba pumbase khomjin tasindunasu yogani haiba thazade aibo adu yawna nungshiraga karigino thamoidda lamlanbi kanagi saktam latuna nanakda lengdana thamliba nungshi khodol ama mafamda sinariba aina khalakpa dadabo khamanbagi wabase khangbidriba kaigino mangal mapi ira thangna yengduna karigino nangna inaktagi wahi ama taklamda lakki onakriba aibuna angaubu helamba behem dada hauji kedaw haibano kaigino aigi inakta lakdribade ifamdagi lapthokpadi dadane aina numit khudingi nangmu ngaijaba karigi nangna khangsinabide imit anisina nangi maikai yengduna ngaiba thabum masing yamlakle manglan khakta lakpa taibangdana ugi fangdaba saktamsina aibu kaihawduna laknaribra nanangta nakna leiriba dadagi pambomda ngathaduna nungshi chiloknaribasibo manglani haine wakhal choirabro nangbo khangi aina mitse pangthoktuna asengba taibangda tinba mikuptadi nangshu ifamdagi laplamgani waha amata haijageba karigino adu koiribade hainingbado chingnaba leita hayo nangi penda wakatanaba nangi paukhom pinaba mikup khuding ai leiriye amukta aibu nungshina khawbiyuba behem mingaudo nataba kari karamba mingauno nangna ifamdagi pamliba hayuni mapung phaba aigi mingse dadagi khonjalna khawba takhidaba koire adugibo kaukthoklaga loiredana yahenbi dadagi yahenbi taibang phawkhre mingaudomadi linjeldo haikhoktuna charambani mangalna kauriba mingaududa tapna changsinuna masanomduna haudoi dada tabro se kyan tabro mangaldo taibang phawna kaplamle tapna mamito pangduna nupi mabo nungshina yenglai maral amasu langsinjakhrabakom haugatuna tumin fami mamaiduso makhunna punna nanthoi lingjel famung nakandagi ising bottle do lauduna mangalda pi dada se ising se takchinbiyo kaidaurage kaimung phattaba mangbirurage ngasi se kai numit no macha thoi Friday ni date ka thaga so hairo October 23 ni kaidaurage dada mangal mamito mukha ushanki chatlaroi chatkanu haina wakhalna di khamli thamoinadi manakta chatlo marai tauri
Yahenbiga makhoi ani unakidaba ngasiga thana chahi mari faramle. Lingjel tapna mangalgi mamaido illiba fiziduna nathokpiduna. Dada, kaidawrage se aingona tamoba mangda kai uramino. Mangal tapna Lingjelbu mathada jingsinduna thamki. Ngehakti wa ngangde. Silam manungshit nungsa pumba lepkrabagom. Mikupsida mapidusu sintharae. Anikpa khonjelduna. Macha, dadagi macha thoy. Nangdi chatkino. Inakta aigi ithada asumna sumlayuko. Nangso aibu thadoklam chatkrabadi. Dada khangfum khangdana wani. Hingduna laybaso ngamgadaba mandi. Nang nataba atopa lamlanbi kanagumi amata thamoishida changbagi ayaba dadana piroye. Thamoy aigi nushi laykolda makhal amatagi machugi lehan yauda nangkhak naningtamna lesha tambiyo. Pasabasu nangni, apambasu nangni. Dadana nushi jabaso, pamu jabaso nangkhakni. Ay ahenbom ta pamdi. Thamoy sina lamhengi khalakladi nang aibu waruko. Aibu thadokduna di chatkino. Chatkino. Lingjel mangalgi mananganda tamna nanthabi. Maram sukhangda masu kaple. Khonjel dudi thokte. Mangal adum nang hek lairuraga Lingjelbu mathadagi lawthokpi. Mapiduso makhuna di thokpi. Inung nungsina nupi mabu kawrai. Macha thoy. Lingjelso mangal bumunna nungsina mapira chena yinglai. Ayi misida munna yingu macha. Bakong chanbi sanase. Haina badai. Chinbaldi lonamlaso mitmadi oidaba chatte. Dadabu kaidawrage. Aibo kaidawu mahangene. Kaisu tawdeda. Nangbu kari chaninge. Chaningde. Ado yahenbi harise kanano. Karigino ado hanglide. Yampa mujabi manba. Nangonde hena pamubidi lechade. Tasadraga aigi mitsida munne yengune. Imana ngasai lai khurumba chatlubagi haileye. Dada su chaw ai semake. Hairamnuna ma haugatuna thokre. Waraugano warauroi haina khalaso. Hojik oriba magi fibamduna wakhaldo pangkhanda khanjinbani. Maibu fina kuptuna kayam kuina thamba yaruni. Masu khangkrabani nahana. Adumakna mapuroibagi thamoibo laksanaba hotnajakibani. Makhadu kumtharaklaba tungda fazilama mapiso tapna senthaba haurakle. Masagi mabuktaso tapna nungshina nanduna. Mamagi machasana. Nangdi imagom laibag thibi oiganuko. Mama na waraso ichadadi mami dagano. Ngasi aina hingduna lairibase nangi asadani. Nangna taibang phaurakduna mama haina khorokpado daningbana khaurangi. Adubu amukso mi paiba poktabadi ngamde. Imana laibag thibi oibana ichagi maning thonghanba ngamloidra khanbada. Lingjel fizina machin khumduna pena kapchai. Khonjel thokna kanada su wakalude. Maichakto mathantagi oichagi matagom. Leimasu chakhumda cha khara londuna thaki haina lakpani. Mamauna kaptuna leirambaduda malak changsinduna tapna. Haima, bema, nangbu kaidawrage. Lingjel fizina mamaido sasana thokche aduga kaisu tawdaba saduna. Ima, kem tawdeda. Dadagi ngasai lai katlubagi hairuk hairado khara lawge lakpani. Leima mamaubo dining chair duda jingsilaga famthahanduna. Sengna hayo, imabu ngasi kaidawrage. Imada walot kano. Ibungona nangonda ngangchaidana tawbro. Ima, aronbu waridi lona dumak laisanoda. Aina panglubagi ngasi asumna kapchabani. Iralgi dandi phangchababo aina kanada amuk tainaruni. Dadana ingonda kashu tawdiye. Laimado Lingjelni yahenbigi matangda khanglabra haina chingnabadi poklabani. Adubu mikupsigi oina mamabu themjinbi.
Bema, nanggi hauji uhriba matamse wakal pukning yam charangnaba matamni. Ima so kanuna lakti. Nungaitabado losingano pati. Ima da sengna hayose. Imaw bu kaidauragi. Kaigino ngasi imaw na asuk thamoy sokna kaplamidi. Maramdo ima da so mayek sengna khanghallo. Nahan makhaidi machin na hangkat na wahi ama manem da haidabani. Lingjel do ngasi di konjel do ikan kan khatna pendabado haiba horai. Ima, namaw yumsida haina singna duna sakhangdaba kanagi makada lakhibadi nate. Adubo ngasi gi mikupse asigum oirakadaba lairamaba. Sakhangdaba kanagi makada waithumnuna. Wana miyut me sakya khangduna laibana pai. Asumna hanjin su khalle. Aibu ngasi phawbada ima hoigi mafamda kiyam aranba tawkrabage. Chinbaldana aibu nungsiba saba. Thamoidana aibu lamranbini khanbiribado kaigino. Aisibo kiyam phatrabage. Dadaga imagana namaudagi lotpirisibu kaino. Mayek sengna namauda warido itokpiramabadi ngasi asumna aina waram loitabane. Bema, ima aisi nupini. Adugisu mathakta aigi khuisi khada sakaisigi ino purabi. Laikhidrabaso hojik phawba imungsine mabu kaukthokpa ngamjribasibo aibo kayamatik chadabi haibado oiragi ima. Leima wai ama hangatna mamauda khumlubasu ngamjai. Lingjel so warongna fridge to hanglaga haira khara do pukhatuna ga da kakre.